ngasi bill si matangda kana gi khuthang degi MLA or any person degi masi senpham mase kana gi khuthang degi so akoi loroi JC gi khuthang degi joint account degi masi credit tawna na ba haibase akoi akan ba phirep ka launa khibani adugo hairi ba senpham akoi na wana kayana sukhiba senpham masi degi na mari naina ba authority haiba tare 58% se kakre maduge senpham ga yawnana athuba matamda maduga paisa ga loinana kusinna ba haibase akoi akan ba khongjang oina lokhibani yana ba purak ba haibase December date 2 gi manung seda thabak oina onthok taba tarabadi December ge date 3 dege akan ba khongjang sangsinna ba akoi min na uning da ba akoi na nakong na uning da ba thorok kaya pangthokani tauragani akoi leplagani haibase akoi akan ba phirep lore yana ba purak gi ngasi 23 November economic blockade chathagani haina lemna khibado